Manipuri News Reader bu mijeng tabiru bu putaram no ukchari ngasi February gi tang tara ga manga gi ayuk pong bacha phongda Mahut Sillaga Council gi exam Tharamba Maheiroi Manga Tanthokkhre. Council of Higher Secondary Education Manipur Kosem Malog na sathariba Class 12 ki Higher Secondary Examination gi ngarang February gi tang tara ga mari gi hokdokpagi numit asida tongan ba center singda Mahut sinduna exam Tharamba Maheiroi Manga Tanthokkhre loinana makha taba subject singsu athingba thamle haina Council of Higher Secondary Education Manipur gi Secretary CH Birena thadorpa cherol amana haire. Cherol asigi matungina ngasi Mahut sinduna examination Tharambagi damak tanthokraba sing adudi Kangla Tombi gi Chilchil Asian Mission School taba arts stream gi roll number 7279 umathelda leiba Kakching Kuno College taba arts stream gi roll number 7672 amadi Cycle gi Model English Higher Secondary School taba science stream gi roll number 28910 28937 amadi 28943 ni haire. Handak sahi sigi oina Kosem Maloba Class 12 ki Higher Secondary Education Examination asida tongan ba center chamaga amada punna Maheiroi lising kun ga mapan ga chamaga nempu marina examination thari. Masigi manungda science stream da Maheiroi lising kun ga chahum go hompu mapan, arts stream da Maheiroi lising nipan go hompu manga amadi commerce stream da Maheiroi chatret ga amana saruk yari. Ngarang dagi hogduna pangthok liba examination asida council gi flying squad team semduna amadi Maheiroi lupsing gi oiba flying squad singsu semduna examination asibu kanglon chumna aranba pambai sizinadana pangthok pangamdabaksu hotnari. Panba yabadi examination asigi mangoinana state asigi chief minister Nongthongbam Biren amadi education minister Thoksom Radishyamna examination asibu thagdaba Maheiroi singda yaipa paujel pirakhibasu leirabani. Aroibada yengbiriba pumnongpu thagatsari.